ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯃꯥꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯃꯥꯏꯕꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯂꯩꯔꯥꯡꯇꯣꯟꯒꯤ ꯏꯃꯨꯡ ꯑꯗꯣ ꯑꯃꯨꯛꯇꯣꯏꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯈꯣꯜꯅ ꯂꯩꯀꯥꯏ ꯌꯨꯝꯊꯪꯅꯕ ꯃꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯤ꯫ ꯈꯠꯅꯔꯤꯕ ꯑꯗꯣ ꯇꯣꯏꯃꯜꯂꯛꯂꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤ ꯄꯨꯝꯅꯃꯛ ꯈꯥꯝꯗꯣꯛꯄ ꯀꯅꯥꯝꯇ ꯂꯥꯛꯅꯗꯦ꯫ ꯃꯅꯥꯀꯣꯡꯗ ꯂꯁꯤꯡ ꯃꯦꯜꯂꯒ ꯈꯥꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯥꯡꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯗꯨꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯠꯅ ꯆꯩꯅꯔꯤ꯫ ꯈꯠꯅ ꯆꯩꯅꯕꯇ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕꯁꯨ ꯂꯦꯞꯇꯦ꯫ ꯂꯩꯔꯥꯡꯇꯣꯟ ꯃꯁꯥ ꯃꯎ ꯈꯔ ꯐꯩ, ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯌꯨꯅ ꯅꯝꯍꯠꯈꯤꯗꯨꯅ ꯃꯌꯥꯡ ꯀꯪꯁꯤꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯥꯡꯇꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯣ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯈꯪꯉꯤ꯫ ꯇꯧꯔꯤꯕ ꯑꯁꯤ ꯂꯩꯔꯥꯡꯇꯣꯟꯅ ꯑꯗꯨꯝ ꯐꯨꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯃꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ, ꯅꯨꯄꯤ ꯑꯁꯤꯅ ꯖꯧ 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 ꯄꯪꯂꯥꯎꯗ ꯂꯥꯎꯏ, ꯅꯨꯄꯥ ꯑꯁꯤꯅ ꯁꯨꯛꯂꯥꯎ ꯂꯥꯎꯗꯦ꯫ ꯍꯌꯦꯡ ꯄꯨꯝꯃꯒ ꯊꯣꯛꯂꯛꯄꯗꯤꯅꯦ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯊꯣꯛꯂꯛꯇꯣꯏꯁꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯌꯨꯝꯊꯪꯅꯔꯨꯕꯒꯥꯁꯦ ꯄꯦꯜꯂꯕ ꯖꯥꯠꯅꯤ꯫ ꯅꯠꯇꯦ, ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯐꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯅꯤ꯫ ꯃꯤꯅ ꯉꯥꯡꯅ ꯁꯥꯟꯅꯕ ꯇꯥꯗꯅꯕ ꯁꯥꯎꯟ ꯋꯦꯕꯀꯨꯝꯕ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯁꯥꯎꯟ ꯄ꯭ꯔꯨꯐ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯑꯗꯨ ꯊꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀ ꯊꯪꯅꯅ ꯇꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯣ ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯅ ꯉꯥꯡꯕꯗꯨꯅ ꯍꯦꯟꯅ ꯇꯥꯖꯅꯤꯡꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯗꯧꯅꯤ, ꯅꯪꯁꯨꯅꯦ ꯃꯁꯤꯒꯤ ꯂꯩꯔꯥꯡꯇꯣꯟ ꯍꯥꯏꯕ ꯅꯨꯄꯤꯁꯤꯒꯅꯦ ꯆꯞ ꯃꯥꯟꯅꯩ, ꯌꯨꯝꯊꯪꯅꯕꯅꯦ ꯍꯥꯏꯕꯗ ꯆꯣꯞꯇꯦꯗ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯥꯏꯗꯦ, ꯇꯨꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯂꯩꯔꯥꯡꯇꯣꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯁꯦꯟ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯁꯨ ꯀꯗꯥꯏꯗꯒꯤ ꯊꯣꯛꯀꯗꯣꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯩꯅ ꯌꯨ ꯊꯛꯂꯤꯕꯁꯤꯗꯤ ꯂꯨꯄꯥ 10-20ꯒꯤ ꯋꯥꯅꯤꯅꯦ꯫ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩ ꯊꯕꯛ ꯆꯠꯂꯨꯔꯦ, ꯃꯤꯒꯤ ꯁꯤꯗ ꯅꯂꯥ ꯀꯣꯠꯇꯅ ꯀꯩꯗꯅ ꯑꯐꯪ ꯁꯨꯔꯨꯔꯦ꯫ ꯃꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅꯃꯛ ꯄꯤꯔꯤ ꯅꯠꯇ꯭ꯔꯕ? ꯉꯔꯥꯡꯗꯁꯨ 5,000 ꯄꯤꯔꯦ, ꯉꯁꯤꯁꯨ 3,000 ꯄꯤꯔꯦ꯫ ꯉꯔꯥꯡ 5,000 ꯄꯤ, ꯉꯁꯤꯅ 3,000 ꯄꯤꯌꯦꯗꯅ ꯍꯦꯛꯇ ꯈꯟꯅꯕ ꯍꯧꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯦ, ꯃꯗꯨ ꯉꯥꯡꯉꯛꯀꯅꯨ, ꯅꯪꯒꯤ 5,000 ꯇꯔꯨꯛꯇꯨꯅ ꯀꯣꯟꯅꯒꯗ꯭ꯔꯣ? ꯌꯦꯡꯉꯨ, ꯅꯆꯥꯅꯦꯅ ꯑꯃꯨꯛꯇꯣꯏꯕ ꯗ꯭ꯔꯖꯜ ꯑꯃ, ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯐ꯭ꯔꯤ ꯊꯤꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯩꯕ, ꯃꯁꯤꯗ ꯅꯠꯇꯅ ꯆꯦ ꯀꯣꯂꯣꯝ, ꯃꯗꯒꯤꯅꯦ ꯊꯤꯕꯣꯡꯁꯦ ꯁꯤꯗ ꯅꯝꯁꯤꯜꯂꯤꯕ꯫ ꯑꯗꯨ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦꯗꯅ꯫ ꯑꯁ, ꯑꯩ ꯁꯤ ꯌꯧꯔꯗꯤ ꯈꯪꯗ꯭ꯔꯦꯍꯦ, ꯑꯩ ꯇꯨꯝꯃꯦꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ ꯐꯧꯔꯒꯦ, ꯐꯤ ꯃꯆꯥ ꯑꯝꯇꯪ ꯀꯨꯞꯄꯤꯔꯝꯃꯣ, ꯖꯥꯏ ꯍꯤꯝ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯕ ꯅꯠꯇꯦꯕ, ꯑꯩꯁꯨꯅꯦ ꯌꯨ ꯊꯛꯂꯁꯤꯔ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯤꯒ ꯑꯃꯠꯇ ꯀꯨꯞꯄꯝꯗꯕꯤꯗ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ꯫ ꯃꯄꯥꯒ ꯃꯃꯥꯅ ꯈꯟꯅꯔꯤꯕ ꯑꯗꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯤꯔꯨꯛ ꯆꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯅꯈꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯆꯪꯉꯨ, ꯐꯃꯨꯡ ꯇꯨꯝꯁꯨ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯇꯨꯃꯤꯟ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯁꯨ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯉꯝ ꯁꯦꯠꯇꯨꯅ ꯆꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯩꯁꯤꯟꯕꯅꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯍꯩꯈꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯁꯤꯔꯅꯦ? ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯁꯤ ꯄꯩꯁꯥꯁꯦ ꯈꯪꯄꯥꯏ ꯄꯥꯏꯒꯅꯤꯗ꯫ ꯃꯃꯥꯡꯉꯩꯗ ꯑꯩꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯇꯧꯈꯤꯕ ꯃꯍꯩꯗꯣ, ꯃꯗꯨ ꯇꯧꯔꯕꯗꯤ ꯑꯩ ꯄꯩꯁా ꯁꯣꯏꯗꯅ ꯄꯥꯏꯒꯅꯤ꯫ ꯃꯍꯩ ꯑꯗꯨ ꯇꯧꯔꯕꯗꯒꯤ ꯑꯩꯅ ꯒꯥꯔꯤꯗꯨ ꯂꯩꯕ ꯉꯝꯈꯤꯕꯅꯤ꯫ ꯐꯩ, ꯈꯪꯒꯅꯤ, ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯥꯡꯇꯣꯟ ꯋꯥꯕ ꯂꯥꯏꯔꯔꯕ ꯑꯃꯗꯤ ꯅꯪꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯇꯧꯍꯩꯗꯕ ꯀꯔꯥꯀꯤꯔꯤ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗ ꯃꯍꯥꯛ ꯐꯠꯇ꯭ꯔꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯃꯍꯥꯛ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯦꯟ ꯇꯥꯟꯒꯦ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ
ꯍꯥꯏ ꯅꯈꯣꯏꯕꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯁ ꯑꯩꯗꯤ ꯉꯔꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯔꯥꯝ ꯇꯧꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯑꯩ ꯅꯈꯣꯏꯕꯨ ꯍꯧꯒꯠꯅꯔꯣꯅꯦ ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯅꯤ ꯑꯩꯗꯤ ꯊꯕꯛ ꯆꯠꯂꯦꯍꯦ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯉꯁꯤꯗꯤ ꯁꯥꯠ ꯍꯩꯕ ꯂꯩ ꯁꯥꯠꯁꯦ ꯅꯨꯡꯇꯤꯒꯤ ꯍꯩꯔꯗꯤ ꯐꯒꯗꯧꯅꯤꯅꯦ ꯖꯣꯒꯥꯂꯤ ꯑꯣꯏꯅ ꯌꯥꯎꯖꯒꯦ ꯍꯥꯏꯔꯕꯁꯨ ꯅꯌꯥꯡ ꯀꯪꯉꯤ ꯆꯦꯛ ꯊꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯌꯥꯎꯍꯟꯗꯦ ꯑꯃꯔꯣꯝꯗꯕꯨꯗꯤ ꯆꯨꯝꯕꯕꯨꯗꯤ ꯆꯨꯝꯂꯤꯕꯅꯤ ꯑꯩꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯦꯅ ꯈꯔ ป้ꯥꯏꯗ꯭ꯔꯗꯤ ꯊꯕꯛ ꯆꯠꯄ ꯉꯝꯄꯣꯟꯇꯦ ꯍꯥꯏꯔꯪ ꯊꯕꯛ ꯇꯧꯔꯦ ꯉꯍꯥꯟꯃꯨꯛꯁꯨ ꯊꯕꯛ ꯌꯥꯎꯍꯟꯕꯤꯒꯦꯅ ꯌꯥꯎꯍꯜꯂꯒ ꯗꯣꯂꯥꯟꯗꯒꯤ ꯑꯣꯟꯊꯔꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯇꯥꯟꯊꯣꯔꯛꯂꯦꯗꯅ ꯃꯁꯤꯒꯤ ꯅꯤꯁꯥꯁꯤꯁꯨꯅꯦ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯗ ꯍꯦꯛꯇ ꯌꯥꯗꯦ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯤꯕ ꯍꯥꯏ ꯅꯈꯣꯏꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯅꯦ ꯑꯩꯐꯥꯎꯗ ꯐꯤ ꯂꯣꯏꯁꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯍꯥꯏ ꯑꯩꯒꯤ ꯆꯥ ꯍꯥꯞꯄꯨꯔꯅꯨꯀꯣ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯏ ꯁꯥꯠ ꯍꯩꯕ ꯆꯠꯀꯗꯧꯔꯤ ꯐꯔꯦ ꯅꯣꯏ ꯇꯨꯝꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡꯇꯣꯟꯒꯤ ꯅꯨꯄꯥ ꯑꯗꯣ ꯊꯣꯡꯒꯥꯟ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯅꯤ ꯅꯣꯡꯃꯅ ꯃꯤꯒꯤ ꯅꯂꯥ ꯁꯦꯡꯉꯨꯅꯤ ꯅꯣꯡꯃꯅ ꯃꯤꯒꯤ ꯕꯣꯔꯥ ꯊꯥꯡꯉꯨꯅꯤ ꯅꯣꯡꯃꯅ ꯃꯤꯒꯤ ꯅꯨꯡ ꯀꯣꯠꯁꯜꯂꯨꯅꯤ ꯉꯁꯤꯁꯨ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯧꯕꯤꯔꯛꯄꯗꯒꯤ ꯃꯍꯥꯛ ꯌꯨꯝꯒꯤ ꯁꯥꯠ ꯍꯩꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯁꯥꯠ ꯍꯩꯕꯁꯤ ꯂꯣꯏꯈ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯊꯕꯛ ꯀꯔꯤ ꯄꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯥꯎꯔꯝꯂꯒ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯁꯨ ꯍꯧꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯂꯕꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯇꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯟꯗꯛ ꯚꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯀꯦꯟꯗꯤꯗꯦꯠ ꯕꯤꯀ꯭ꯔꯝ ꯃꯌꯥꯝꯅ ꯏꯌꯥ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯄꯣꯅꯦꯟꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯟꯅꯔꯒ ꯂꯩꯕ ꯑꯃꯗꯤ ꯃꯌꯥꯝꯅ ꯏꯟꯁꯤꯟꯗꯨꯅ ꯚꯣꯠ ꯂꯦꯞꯍꯟꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯚꯣꯠ ꯀꯥꯈꯤꯅꯤ ꯍꯥꯏꯕꯁꯦ ꯕꯤꯀ꯭ꯔꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯂꯥꯂꯣꯡ ꯀꯌꯥꯅꯤ ꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯕꯤꯀ꯭ꯔꯝ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯤ ꯈꯕꯔ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯑꯐꯕ ꯄꯥꯎ ꯉꯥꯛꯇꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯛꯄ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯊꯥꯒꯠꯅꯔꯛꯄ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡꯒꯤ ꯋꯥꯔꯤꯗꯨꯅ ꯈꯕꯔ ꯑꯗꯣ ꯄꯤꯛ ꯊꯜꯂꯤ ꯃꯗꯨ ꯎꯕꯗ ꯕꯤꯀ꯭ꯔꯝꯗꯤ ꯍꯦꯟꯅ ꯁꯧꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯈꯪꯒꯅꯤ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯁꯤꯒꯦ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯂꯦ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯥꯒ ꯌꯦꯛꯅꯕꯁꯤ ꯑꯩꯅꯤ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯅ ꯃꯌꯥꯝꯅ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤꯅ ꯚꯣꯠꯇ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯔꯒ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯇꯠꯇꯅ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯀꯔ ꯁꯅꯥꯌꯥꯏꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯥꯃꯣ ꯁꯅꯥꯌꯥꯏ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯇꯥꯃꯣ ꯀꯔꯤꯅꯣ ꯈꯕꯔꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜ ꯈꯟꯕꯤꯔꯝꯂꯤꯕꯗꯨꯕꯣ ꯍꯥꯏ ꯌꯦꯡꯉꯨꯅꯁꯦ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦꯅꯦ ꯈꯣꯏꯗꯧꯒꯁꯤ ꯕꯤꯔꯤ ꯁꯧꯒꯠꯂꯤ ꯅꯪ ꯂꯥꯛꯄꯁꯤ ꯈꯔ ꯐꯩ ꯋꯥ ꯑꯃꯠꯇ ꯇꯥꯟꯅꯁꯤꯅꯦ ꯇꯥꯃꯣ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯈꯟꯅꯁꯤ ꯍꯩ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯑꯩꯒ ꯂꯝꯕꯥ ꯄꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯄꯪꯀ ꯅꯪ ꯈꯪꯉꯤꯗꯅ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨ ꯀꯩꯗꯧꯁꯦꯕ ꯇꯥꯃꯣ ꯃꯍꯥꯛꯇꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯚꯣꯠꯁꯦ ꯃꯥꯏꯊꯤꯔꯒꯗꯧꯕꯅꯤ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯇꯥꯃꯣ ꯑꯃ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯍꯥꯏꯔꯗꯅ ꯑꯗꯨꯕꯨ ꯇꯥꯃꯣ ꯃꯍꯥꯛ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯁꯨ ꯃꯌꯥꯝꯗꯨꯗꯤ ꯀꯝꯗꯧꯕ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯥꯏꯕꯤ ꯇꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯣꯠꯁꯦꯝ ꯈꯛꯇ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯅꯝꯗꯅ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯒꯤꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯩꯔꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯣꯏꯅ ꯇꯥꯟꯅꯕꯗ ꯁꯤꯠ ꯅꯥꯟꯅ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯁꯣꯏꯗꯅꯕ ꯈꯔ ꯇꯧꯔꯣ ꯍꯣꯏ ꯇꯥꯃꯣ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯈꯔ ꯆꯪꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏꯅꯦ ꯆꯪꯖꯁꯤꯅꯨꯅꯦ ꯑꯩꯒꯤ ꯊꯕꯛꯇꯨꯗ ꯃꯥꯏ ꯄꯥꯛꯂꯨꯅꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒ ꯃꯥꯏꯕꯤꯁꯤꯡꯗꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯈꯤꯅꯤ ꯍꯣꯏ ꯁꯦ ꯁꯦꯟꯐꯝꯁꯤ खरा पाइको अदुगने पोइना थारमको होय तामो अदुदी ऐ चचरे असमना भोट लेप्लिबा विक्रम अमदी महाकी वाकर अम ओइन लैरिबा सनायाई
ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯕꯪꯀꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯅꯕ ꯁꯅꯥꯌꯥꯏ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯌꯥꯏ ꯑꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯅꯪꯅ ꯂꯥꯛꯄꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕꯣꯠ ꯂꯦꯞꯄꯤꯕ ꯕꯪꯀꯕꯨ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯅꯤ, ꯃꯗꯨꯗꯤ ꯑꯩ ꯇꯧꯔꯣꯏ, ꯍꯩꯁꯨ ꯍꯩꯇꯦ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯌꯥꯏ ꯎꯄꯥꯏ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯁꯨ ꯑꯁꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯖꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯗ ꯍꯥꯏꯔꯨꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯕꯤꯔꯛꯇ꯭ꯔꯤ꯫ ꯃꯍꯥꯛ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃꯈꯛꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯔꯥꯡꯇꯣꯟ ꯅꯍꯥꯟꯋꯥꯏ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯊꯤꯟꯊꯗꯅ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯂꯩꯔꯥꯡꯇꯣꯟ ꯑꯗꯣ ꯃꯍꯥꯛ ꯉꯁꯤꯗꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯃꯤꯕꯨ ꯉꯥꯎꯍꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯌꯦꯡꯕ ꯂꯥꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯀꯌꯥ ꯁꯤꯟꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯁꯅꯥꯌꯥꯏꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯣ? ꯃꯤ ꯑꯃꯇ ꯂꯩꯇꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯅꯥ ꯍꯪꯕꯅꯣ? ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯌꯨꯝꯁꯤꯕꯨ ꯂꯩꯔꯥꯡꯇꯣꯟꯒꯤ ꯌꯨꯝ ꯑꯣꯏꯔꯕ꯭ꯔꯣ? ꯍꯣꯏ ꯃꯥꯅꯤ, ꯑꯩ ꯏꯁꯥꯅꯤ꯫ ꯑꯣ ꯍꯣꯏ ꯆꯨꯝꯃꯅꯤ ꯑꯩ ꯁꯛꯇꯝꯁꯤ ꯅꯤꯡꯁꯤꯡꯖꯔꯛꯂꯦ꯫ ꯀꯔꯤ ꯋꯥꯐꯝꯒꯤ ꯑꯣꯏꯔꯕꯅꯣ? ꯁꯨꯝꯗꯧꯕꯅꯤ, ꯅꯍꯥꯟꯋꯥꯏꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯔꯝꯂꯦꯗ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯍꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯗꯨꯔꯒꯥ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯤ꯫ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯟꯕꯤꯔꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ, ꯑꯩꯁꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ, ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ? ꯍꯣꯏ ꯀꯅꯥꯝꯇ ꯂꯩꯇꯦ, ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯥꯡꯒꯣꯜꯁꯤꯗ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯁꯅꯥꯌꯥꯏ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯂꯩꯔꯥꯡꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ ꯕꯪꯀ ꯑꯦꯅꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯆꯤꯡꯅꯗꯅꯕ ꯃꯑꯣꯡꯗ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯋꯥ ꯁꯤꯟꯅꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯍꯧꯖꯤꯛ ꯕꯣꯠ ꯂꯦꯞꯂꯤꯕ ꯕꯤꯀ꯭ꯔꯝꯒꯤ ꯊꯕꯛ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯃꯃꯜ ꯍꯦꯟꯒꯠꯍꯟꯕ ꯑꯣꯏꯅ ꯃꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩ ꯍꯩꯕꯕꯨꯗꯤ ꯍꯩꯌꯦꯕꯀꯣ, ꯑꯗꯨꯗ ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯨꯗ ꯍꯥꯏꯕꯨ ꯀꯔꯤꯅꯣ? ꯁꯦꯟ ꯊꯨꯝꯒꯤꯔꯣ? ꯑꯗꯨꯒꯤꯁꯨ ꯅꯠꯇꯦꯅꯤ, ꯍꯥꯏꯕꯤꯌꯨꯅꯤ ꯏꯃꯥ, ꯁꯦꯟ ꯊꯨꯝꯒꯤ ꯑꯣꯏꯔꯕꯗꯤ ꯑꯋꯥꯠꯄ ꯂꯩꯔꯣꯏ, ꯂꯥꯛ ꯀꯌꯥꯅꯣ ꯍꯦꯛꯇ ꯊꯝꯖꯒꯦ꯫ ꯂꯥꯛ ꯍꯥꯏꯕ? ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ, ꯂꯥꯛ ꯀꯌꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯗꯣ ꯑꯩ ꯇꯧꯕꯗꯤ ꯇꯧꯒꯦꯕ, ꯑꯗꯣ ꯅꯣꯏ ꯃꯤ ꯈꯪꯅꯔꯣꯏꯗ꯭ꯔꯣ? ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤꯒꯨꯝꯕ ꯕꯪꯀꯅ ꯁꯤꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯀ꯭ꯔꯝꯅ ꯕꯣꯠ ꯀꯥꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯣ, ꯑꯗꯨꯗ ꯀꯩꯗꯧꯕ? ꯏꯍꯦ, ꯃꯥꯅ ꯕꯣꯠ ꯀꯥꯔꯕꯗꯤ ꯏꯃꯥ ꯃꯥꯏꯕꯤꯗ ꯀꯅꯥꯝꯇꯅ ꯃꯃꯤꯠꯅ ꯌꯦꯡꯕ ꯌꯥꯔꯔꯣꯏ, ꯃꯥꯅ ꯂꯣꯏꯅꯃꯛ ꯀꯧꯈꯠꯇꯅ ꯐꯨꯊꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ꯫ ꯑꯗꯨꯅꯤ, ꯀꯥꯟꯅꯗꯦ ꯏꯃꯥ ꯃꯥꯏꯕꯤ, ꯀꯩꯗꯧꯉꯩꯗꯒꯤ ꯊꯕꯛ ꯍꯧꯒꯦ ꯍꯥꯏꯕꯅꯣ? 10,000 ꯃꯁꯤ ꯍꯦꯛꯇ ꯄꯣꯏꯅꯥ ꯊꯥꯖꯔꯕꯅꯤꯀꯣ꯫ 10,000? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯥꯡꯇꯣꯟꯅ ꯄꯩꯁꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯠꯂꯪ ꯅꯥꯔꯪ ꯈꯪꯂꯕ ꯁꯤꯡꯂꯕ ꯁꯅꯥꯌꯥꯏꯅ ꯈꯪꯂꯤ ꯂꯩꯔꯥꯡꯇꯣꯟꯁꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯑꯁꯤ ꯄꯥꯝꯂꯦ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯃꯁꯤꯗꯤ ꯄꯣꯏꯅꯥꯅꯤꯅꯦ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯍꯦꯛ ꯇꯧꯕꯗ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯅꯣ ꯍꯦꯛꯇ ꯄꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯃꯇꯧ ꯌꯦꯡꯂꯒꯦ ꯈꯪꯂꯗꯨꯅ, ꯑꯗꯨ ꯏꯕꯨꯡꯉꯣ, ꯃꯤ ꯑꯃ ꯍꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯅꯠꯇ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗ ꯈꯪꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯗꯣ? ꯃꯥꯅꯤ ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯨ ꯈꯪꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯗꯅꯤ ꯏꯕꯨꯡꯉꯣ, ꯈꯪꯅꯔꯛꯂꯕꯁꯨ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯗꯅꯕ, ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯌꯥꯅꯅꯕ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃꯗꯤ ꯄꯥꯝꯃꯤꯕ꯫ ꯀꯌꯥꯅꯣ ꯍꯥꯏꯕꯤꯌꯨꯅꯤ ꯏꯃꯥ ꯃꯥꯏꯕꯤ, ꯏ ꯇꯧ ꯂꯩꯔꯅꯨꯅꯦ꯫ ꯂꯥꯛ 10ꯇꯪꯗꯤ ꯄꯤꯔꯣ꯫ ꯍꯦꯔꯥ ꯏꯃꯥ ꯃꯥꯏꯕꯤ, ꯂꯥꯛ 10 ꯈꯛꯀꯤꯕꯨ ꯑꯩꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯊꯤꯟꯖꯔꯛꯀꯦ, ꯊꯕꯛꯇꯨꯗ ꯁꯣꯏꯍꯟꯕꯤꯒꯅꯨ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛ 10 ꯊꯤꯜꯂꯛꯀꯗꯧꯔꯤꯕ? ꯍꯣꯏꯅꯦ ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯣ ꯊꯕꯛꯇꯨ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕ?
ꯑꯗꯨ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯀ꯭ꯔꯝꯗ ꯑꯝꯇ ꯇꯝꯖꯔꯨꯈꯤꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯌꯥꯏ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯄꯩꯁꯥ ꯑꯗꯣ ꯇꯞꯅ ꯂꯧꯁꯤꯜꯂꯒ ꯃꯁꯤꯡ ꯊꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ 10,000 ꯀꯥꯏꯁꯤ ꯎꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯑꯁ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯉꯔꯥꯡ ꯑꯩꯅ ꯈꯟꯈꯤꯕꯗꯨꯒ ꯉꯁꯤ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯁ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯗ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯃꯪꯂꯤꯕ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯈꯤ ꯑꯁꯨꯝꯅ ꯇꯧꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯅꯥꯌꯥꯏ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯥꯃꯣ ꯑꯩꯅ ꯃꯥꯏꯕꯤ ꯑꯗꯣ ꯊꯦꯡꯅꯔꯦ ꯃꯥꯏꯕꯤ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯤꯅꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯊꯕꯛ ꯑꯗꯣ ꯇꯧꯔꯛꯂꯒꯅꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯣꯏ ꯂꯥꯏꯅ ꯍꯥꯠꯄꯅꯤꯅ ꯀꯅꯥꯅꯕꯨ ꯈꯪꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯗꯨ ꯃꯈꯥ ꯇꯥꯎꯅꯦ ꯁꯦꯟ ꯊꯨꯝꯅ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯃꯣꯅ ꯉꯁꯥꯏ ꯄꯤꯕ 10,000 ꯂꯪꯁꯜꯂꯝꯃꯕꯅꯤ ꯃꯣꯔꯗꯒꯤꯗꯤ ꯃꯥꯏꯕꯤꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯇꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤ ꯇꯧꯕ ꯍꯧꯔꯅꯤ ꯍꯥꯏꯍꯧꯔꯕꯅꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯧꯕ ꯅꯣꯡꯉꯥꯜꯂꯛꯄꯗꯅ ꯕꯪꯀ ꯁꯤꯕ ꯅꯨꯡꯉꯥꯏꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩ ꯀꯩꯅꯣ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯒꯤ ꯍꯧꯔꯅꯦꯗꯅ ꯍꯥꯏꯍꯧꯏ ꯐꯔꯦ ꯅꯈꯣꯏ ꯁꯦꯟ ꯀꯌꯥꯗ ꯌꯥꯅꯕꯅꯣ ꯇꯥꯃꯣ 10,000ꯗꯤ ꯄꯤꯌꯨ ꯍꯥꯏ ꯂꯥꯛ 10 ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯃ ꯍꯥꯏꯔꯤꯕꯗꯨꯅꯗꯤ ꯊꯕꯛꯇꯨ ꯁꯣꯏꯒꯗꯕꯗꯤ ꯃꯥꯟꯗꯦꯍꯦ ꯑꯗꯨꯅꯤ ꯇꯥꯃꯣ ꯑꯩꯅ ꯈꯟꯖꯔꯤꯕꯁꯤꯁꯨ ꯀꯥꯟꯗꯦ ꯉꯁꯤꯗꯤ ꯀꯔꯤ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯁꯤ ꯄꯥꯎꯗꯨ ꯅꯨꯡꯉꯥꯏꯅꯦꯍꯦ ꯍꯣꯏ ꯌꯥꯏꯌꯦ ꯇꯥꯃꯣ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯆꯥꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯥꯡꯇꯣꯟꯁꯨ ꯉꯁꯤꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯈꯔ ꯐꯪꯕꯗꯨꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯗꯨꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯔꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟꯅ ꯈꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯨꯝꯗꯨꯅ ꯇꯨꯝꯍꯟꯒꯦ ꯈꯪꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯦ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯦ ꯑꯩ ꯂꯥꯛ 10ꯒꯤ ꯃꯄꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯥꯡꯇꯣꯟ ꯃꯥꯒꯤ ꯅꯨꯄꯥ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯇꯧꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯃꯍꯧꯁꯥꯒꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10-12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯅꯣꯅꯦꯍꯦ ꯉꯍꯥꯟ ꯃꯈꯩꯒꯤ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯊꯦꯡꯅ ꯍꯟꯖꯤꯜꯂꯤ ꯍꯥꯏꯗꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯊꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯊꯗꯦꯅꯦꯍꯦ ꯑꯁꯨꯝꯅ ꯉꯥꯡꯂꯕꯁꯨ ꯂꯩꯔꯥꯡꯇꯣꯟ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯟꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯔꯥꯡꯇꯣꯟ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯖꯒꯣꯔ ꯈꯔ ꯌꯦꯛꯂꯤ ꯖꯒꯣꯔꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯌꯨꯡꯂꯤ ꯑꯗꯨꯒ ꯃꯌꯥꯏ ꯑꯗꯨꯗ ꯀ꯭ꯂꯣꯁ ꯃꯥꯔꯛꯀꯤ ꯆꯈꯩ ꯑꯃ ꯆꯤꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯙꯤ ꯑꯗꯣ ꯃꯌꯥꯏ ꯑꯗꯨꯗ ꯊꯝꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯛꯏ ꯑꯁꯨꯝꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯕꯪꯀꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯃꯕꯨꯛ ꯊꯤꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯔ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯦꯅꯦ ꯅꯈꯣꯏꯕꯨ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯂꯩꯔꯥꯡꯇꯣꯟꯅ ꯃꯕꯨꯛ ꯑꯗꯨꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯣ ꯑꯁꯨꯝ ꯂꯨꯅ ꯊꯤꯟꯖꯤꯜꯂꯛꯏ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯗꯤ ꯕꯪꯀꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯍꯥꯛ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯒꯤ ꯃꯄꯥꯕꯨꯡ ꯑꯍꯜ ꯑꯣꯏꯔꯕ ꯑꯗꯨꯅ ꯍꯥꯏ ꯃꯗꯨ ꯗꯥꯛꯇꯔꯅ ꯌꯦꯡꯕ ꯐꯒꯗꯕ ꯃꯥꯟꯗꯦ ꯆꯠꯂꯨ ꯑꯃꯥꯏꯕ ꯑꯃꯃꯨꯛꯇ ꯀꯧꯔꯒ ꯆꯠꯂꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯕꯪꯀꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯣꯝꯗ ꯂꯩꯔ ꯆꯪꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ
ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯗꯨꯅ ꯋꯥꯁꯦꯝ ꯊꯥꯔꯛꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯕꯪꯀꯒꯤ ꯃꯁꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯅꯥꯟꯊꯔꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯕꯪꯀꯗꯣ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯊꯕ ꯍꯧꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯅꯨꯡꯁꯥ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯨꯃꯥꯡ ꯀꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯝꯅ ꯇꯧꯕꯒ ꯁꯣꯝꯗꯅ ꯂꯩꯔꯥꯡꯇꯣꯟꯅ ꯊꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤ ꯑꯗꯨꯗ ꯌꯨꯡꯂꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯈꯤꯕꯒꯨꯝ ꯁꯠꯇꯣꯛꯂꯒ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯊꯣꯛꯈꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯏꯌꯥ ꯀꯌꯥꯗ ꯍꯩꯁꯤꯡꯂꯤꯕꯅꯣꯅꯦ ꯃꯥꯕꯨ ꯑꯃꯥꯏꯕꯒꯁꯨ ꯇꯝꯕ ꯆꯠꯂꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤ ꯑꯗꯣ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯊꯝꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯣ ꯆꯦꯖꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯍꯧꯖꯤꯛ ꯕꯪꯀꯒꯤ ꯃꯅꯥꯛꯇ ꯍꯩ ꯁꯤꯡꯂꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯉꯁꯤꯒꯤꯗꯤ ꯃꯥꯏꯕ ꯑꯗꯨ ꯂꯩꯔꯕꯅꯤꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯗꯣ ꯇꯧꯕ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯔꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯕꯪꯀꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯏꯄꯨ ꯑꯃꯥꯏꯕ ꯀꯔꯤꯅꯣ ꯉꯁꯤ ꯅꯁꯨꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯂꯥꯏꯒꯤꯔꯣ ꯇꯤꯟꯒꯤꯔꯣ ꯏꯕꯨꯡꯉꯣ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯀꯗꯧꯔꯤ ꯅꯪꯉꯣꯟꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯗꯨꯅ ꯅꯊ꯭ꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯅꯍꯥꯛꯀꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯅꯪꯉꯣꯟꯗ ꯊꯥꯔꯛꯂꯤꯕ ꯆꯩ ꯆꯪꯗꯅꯕ ꯀꯔꯤꯅꯣ ꯇꯧꯕ ꯇꯥꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯪꯀꯒꯤ ꯃꯄꯥꯅ ꯑꯗꯨꯕꯨ ꯏꯇꯥꯎ ꯏꯆꯥꯅꯨꯄꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣই ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯤ ꯊꯥꯔꯛꯂꯤꯕ ꯄꯣꯠꯇꯨ ꯆꯪꯗꯅꯕ ꯑꯩꯈꯣই ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯏꯇꯥꯎ ꯃꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯈꯟꯕꯤꯔꯨꯒꯅꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯄꯣꯠꯁꯦꯝ ꯆꯪꯉꯣꯏꯗꯕ ꯖꯟꯇ꯭ꯔ ꯑꯃ ꯄꯨꯖꯔꯛꯈꯤ ꯃꯗꯨꯒꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯔꯕꯗꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯆꯪꯂꯔꯣꯏꯗꯕꯅꯤ ꯆꯪꯂꯕꯁꯨ ꯈꯔ ꯋꯥꯅ ꯊꯣꯛꯂꯒꯗꯧꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯅꯥꯅꯣꯝꯇꯪ ꯌꯨꯝ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯔꯅꯕ ꯍꯣꯏ ꯑꯩ ꯅꯈꯣꯏ ꯀꯅꯥꯅꯣꯝꯇ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯊꯤꯟꯕꯤꯔꯨꯆꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯣ ꯃꯈꯣꯏꯒꯤ ꯕꯪꯀꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯤꯟꯕ ꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯕꯪꯀꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯋꯥ ꯇꯥꯅꯩ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇꯅ ꯑꯣꯏꯔꯣꯏ ꯕꯤꯀ꯭ꯔꯝꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯈꯟꯅꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯔꯝꯅꯗꯤ ꯅꯪꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯄꯥꯎꯊꯪꯅꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯃꯈꯣꯏ ꯋꯥ ꯀꯌా ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯍꯌꯦꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯖꯟꯇ꯭ꯔ ꯁꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯅꯥꯌꯥꯏꯗꯨ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯏ ꯁꯅꯥꯌꯥꯏ ꯃꯍꯧꯁꯥꯒꯨꯝ ꯁꯨꯃꯥꯡꯗ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯌꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯕꯤꯀ꯭ꯔꯝꯅ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯕꯪꯀꯗꯨꯕꯨ ꯁꯤꯔꯕ꯭ꯔꯣ ꯏꯌꯥꯝꯕ ꯕꯪꯀꯗꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯁꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯈꯨꯠꯂꯥꯏꯗꯤ ꯊꯥꯕ ꯍꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯄꯥꯎꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯈꯨꯠꯂꯥꯏ ꯊꯥꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣꯅꯦ ꯅꯣꯡꯃꯩꯅꯒ ꯀꯥꯞꯄꯝꯂꯕ꯭ꯔꯣ ꯇꯥꯃꯣ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯇꯥꯕꯤꯌꯨ ꯉꯔꯥꯡꯗꯨ ꯕꯪꯀꯗꯨ ꯑꯃꯨꯛꯇꯣꯏꯕ ꯃꯕꯨꯛ ꯊꯤꯜꯂꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯔ ꯑꯣꯜꯂꯕ ꯖꯥꯠꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯥꯏꯕ ꯉꯥꯏꯅꯔꯤꯉꯩꯗ ꯃꯥꯗꯤ ꯋꯥꯟꯊꯗꯨꯅ ꯇꯥꯔꯕ ꯖꯥꯠꯅꯤ ꯃꯈꯥ ꯇꯥꯎꯅꯦ ꯑꯗꯨꯗꯒꯤꯗꯤ ꯏꯌꯥꯝꯕ ꯅꯪꯕꯨ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯕꯗꯒꯤꯗꯤ ꯍꯪꯀꯠꯈ꯭ꯔꯦꯗꯅ ꯃꯥ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯍꯤꯡꯖꯔꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯁꯤ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤꯅꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯉꯁꯤꯗꯤ ꯍꯥꯠꯀꯗꯕ ꯃꯥꯜꯂꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯉꯁꯤꯁꯨ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯉꯔꯥꯡ ꯇꯧꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯍꯪꯉꯨꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯄꯥꯏꯈꯠꯀꯗꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯅꯪꯅ ꯍꯪꯗꯣꯔꯛꯎ ꯍꯣꯏ ꯐꯒꯅꯤ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯣꯏꯅꯦ ꯊꯤꯡꯊꯔꯒꯅꯨꯅꯦ ꯆꯠꯂꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯅꯥꯌꯥꯏ ꯌꯥꯝꯅ ꯊꯨꯅ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯁꯨ ꯁꯨꯃꯥꯡ ꯑꯃꯗꯤ ꯃꯥꯡꯒꯣꯟ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯌꯥꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯁꯅꯥꯌꯥꯏꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯛꯏ ꯑꯗꯨꯒ ꯇꯥꯗ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯁꯅꯥꯌꯥꯏꯅ
ꯑꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩ ꯂꯥꯛꯆꯔꯤ ꯏꯃꯥ ꯃꯥꯏꯕꯤꯒ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯈꯣ ꯑꯩ ꯁꯤ ꯂꯣꯏꯁꯤꯟꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯥꯡꯇꯣꯟꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯁꯅꯥꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯔꯥ ꯑꯃ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏꯁꯨ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯀꯩꯗꯧꯔꯕ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯀꯔꯤ ꯋꯥꯠꯂꯒꯦ ꯍꯥꯏꯕ ꯏꯃꯥ ꯃꯥꯏꯕꯤꯅ ꯉꯔꯥꯡ ꯊꯥꯕꯗꯒꯤ ꯕꯪꯀꯗꯣ ꯑꯍꯤꯡꯗ ꯊꯔꯣ ꯑꯣꯜꯂꯦ ꯍꯥꯏꯕ ꯑꯩ ꯄꯥꯎ ꯇꯥꯖꯔꯦ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯕꯗꯨꯕꯨ ꯀꯔꯤꯒꯤ ꯉꯁꯤꯒꯤ ꯃꯈꯥꯛ ꯊꯝꯕꯤꯔꯤꯕꯅꯣ ꯍꯥꯏ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯡꯒꯜ ꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯩꯅ ꯁꯣꯔ ꯁꯠꯂꯒꯗꯕꯅꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯣ ꯉꯁꯤꯅ ꯀꯔꯤ ꯂꯥꯂꯣꯡ ꯆꯠꯊꯒꯗꯧꯔꯤꯕꯅꯣ ꯀꯔꯤꯁꯨ ꯂꯩꯇꯦ ꯉꯁꯤꯗꯤ ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯍꯥꯏꯅꯈꯤꯕ ꯁꯤꯟꯐꯝ ꯑꯗꯨꯗꯤ ꯅꯪꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯣꯔꯛꯀꯦꯗꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯄꯣꯔꯛꯇ꯭ꯔꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯊꯕꯛꯇꯨ ꯂꯣꯏꯔꯒ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯖꯔꯛꯏ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯄꯤꯕ ꯍꯣꯏ ꯐꯔꯦ ꯇꯪꯈꯥꯏꯗꯨ ꯄꯤꯔꯝꯃꯣ ꯍꯧꯖꯤꯛ ꯏꯃꯥ ꯃꯥꯏꯕꯤ ꯍꯧꯖꯤꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯏꯃꯥ ꯃꯥꯏꯕꯤꯅ ꯊꯕꯛ ꯇꯧꯕꯗꯣ ꯇꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯅꯤ ꯐꯔꯦ ꯅꯈꯣꯏ ꯁꯣꯏꯗꯅꯗꯤ ꯂꯥꯛꯎꯀꯣ ꯐꯔꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯌꯥꯏ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯌꯨꯝꯗ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏ ꯕꯤꯀ꯭ꯔꯝꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏꯗ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯁꯤꯕ ꯅꯥꯕ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯍꯦꯛꯇꯃꯛ ꯀꯥꯞꯂꯒꯦ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯄꯩꯁꯥꯁꯤꯡꯗꯣ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ ꯂꯣꯠꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯩ ꯍꯟꯗꯛ ꯅꯪꯉꯣꯡꯁꯤ ꯈꯔ ꯆꯤꯡꯅꯩ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯊꯥꯒꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯄꯪꯀꯖꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯊꯥꯖꯤꯟꯗꯨꯅ ꯊꯋꯥꯏ ꯁꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯃꯗꯨ ꯅꯪꯅ ꯑꯣꯏꯔꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯋꯥꯐꯝꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯅ ꯀꯃꯥꯏꯅ ꯑꯣꯏꯗꯣꯔꯤꯕꯅꯣ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯑꯩ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯕꯅꯤ ꯐꯩ ꯅꯪꯕꯨ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯐꯩ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯈꯜꯂꯤ ꯐꯨ ꯂꯥꯎꯅ ꯀꯥꯝꯕꯗ ꯁꯣꯔ ꯇꯠꯂꯒ ꯁꯤꯒꯗꯕ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗꯒ ꯙꯝꯀꯥ ꯇꯧꯔꯤ ꯅꯨꯄꯥꯅꯤ ꯁꯤꯅꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯥꯡꯇꯣꯟ ꯊꯋꯥꯏ ꯁꯥꯗꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯁꯤꯡ ꯁꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕ ꯉꯁꯤꯗꯤ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯆꯪꯉꯛꯂꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ರಿ ꯃꯗꯨꯁꯨ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯈ꯭ꯔꯤꯕꯅꯤ ꯂꯩꯔꯥꯡꯇꯣꯟꯅ ꯂꯩꯋꯥ ꯀꯥꯝꯁꯤꯟꯕꯗꯒꯤ ꯍꯦꯟꯅ ꯇꯨꯝꯊꯈ꯭ꯔꯕꯅꯤ ꯂꯩꯔꯥꯡꯇꯣꯟ ꯉꯔꯥꯡꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯀꯧꯊꯣꯛꯐꯝ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯐꯝꯂꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯌꯦꯛ ꯈꯔ ꯑꯉꯥꯡꯕ ꯁꯤꯟꯗꯨꯅ ꯆꯤꯡꯗꯨꯅ ꯌꯦꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯑꯗꯣ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯀꯠꯇꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯙꯤ ꯑꯗꯣ ꯎꯔꯨ ꯎꯡꯉꯤ ꯑꯗꯨꯝꯅ ꯇꯔꯨꯛꯂꯛ ꯎꯡꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯙꯤ ꯑꯗꯣ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯕꯪꯀꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅꯗꯤ ꯐꯥꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯙꯤ ꯑꯗꯣ ꯇꯞꯅ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯕꯪꯀ ꯑꯗꯣ ꯃꯁꯥ ꯑꯗꯨ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯂꯩꯈꯠꯇꯨꯅ ꯊꯝꯃꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯁꯣꯝꯗ ꯕꯪꯀꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯇꯨꯡꯂꯣꯝꯗ ꯆꯤꯡꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯕꯪꯀ ꯃꯤꯀꯞ ꯈꯪꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯁꯠ ꯃꯈꯨꯠ ꯑꯗꯣ ꯇꯤꯡꯊꯣꯛꯂꯒ ꯀꯔꯤꯅꯣ
ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯃꯇꯧ ꯀꯔꯝꯅ ꯈꯨꯠ ꯑꯁꯤ ꯇꯨꯡꯗ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤꯕꯅꯣꯅꯦ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯥꯡꯇꯣꯟꯅ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯊꯨꯗꯦꯛꯂꯕꯒꯤ ꯇꯨꯡꯗ ꯃꯉꯛ ꯑꯗꯣ ꯊꯥꯗꯠꯂꯤ꯫ ꯂꯥꯏꯙꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯉꯛ ꯆꯥꯎꯗ꯭ꯔꯤ, ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯩꯕ ꯍꯥꯏꯕꯗꯨ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯔꯥꯡꯇꯣꯟꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯗꯨꯔ ꯑꯗꯣ ꯃꯀꯨꯞ ꯃꯀꯨꯞ ꯆꯥꯏꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯪꯀꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯇꯥꯔꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯏꯁꯥꯗ ꯃꯀꯨꯝ ꯃꯀꯨꯝ ꯇꯥꯔꯛꯏꯁꯤꯕꯣ? ꯑꯁꯨꯝꯅ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯃꯀꯨꯝ ꯀꯦꯜꯂꯛꯄꯗꯤ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯪꯀꯔ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯥꯡꯇꯣꯟ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯙꯤ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯃꯩꯗꯤ ꯊꯥꯗꯣꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯑꯗꯣ ꯃꯌꯥꯏ ꯊꯤꯒꯥꯡꯗ ꯄꯥꯏꯔꯒ ꯊꯥꯗꯠꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯒꯤ ꯇꯨꯡꯗ ꯂꯥꯏꯙꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯂꯪꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯅꯥꯌꯥꯏ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯁꯅꯥꯌꯥꯏꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯏꯃꯥ ꯑꯃꯥꯏꯕꯤ, ꯀꯔꯤꯅꯣ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯅꯠꯇꯦ, ꯀꯌꯥꯝ ꯀꯨꯏꯅ ꯕꯪꯀꯁꯤꯕꯨ ꯍꯤꯡꯍꯟꯒꯗꯧꯔꯤꯕꯅꯣ? ꯄꯣꯠꯇꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕꯅꯤ꯫ ꯄꯤꯈ꯭ꯔꯤꯕ ꯁꯦꯟꯐꯝꯗꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯅꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯣ? ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏꯗ ꯑꯗꯨꯝꯅ ꯙꯝꯀꯥ ꯇꯧꯔꯒ ꯗꯞ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯀꯗꯥꯏ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯦꯟꯗꯣ ꯍꯟꯇꯣꯛꯄꯤꯔꯛꯂꯣ꯫ ꯉꯥꯏꯈꯣ, ꯑꯗꯨꯝꯅ ꯁꯥꯎꯈꯤꯒꯅꯨ꯫ ꯉꯔꯥꯡ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯐꯝ ꯊꯣꯛꯂꯕꯅꯤ, ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕ? ꯏꯕꯨꯡꯉꯣ, ꯅꯪ ꯁꯥꯎꯔꯅꯨ, ꯉꯁꯤꯒꯤꯗꯤ ꯅꯍꯥꯛ ꯍꯜꯂꯣ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗꯣ ꯑꯩ ꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ, ꯑꯗꯨꯗꯨꯒꯅꯦ ꯊꯕꯛ ꯄꯥꯏꯈꯠꯂꯒꯦꯀꯣ꯫ ꯌꯧꯔꯣ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏꯗ ꯖꯨꯠ ꯃꯨꯠ ꯇꯧꯔꯒ ꯁꯦꯟ ꯇꯥꯟꯒꯦ ꯈꯟꯕꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯃꯥꯡꯒꯅꯤꯀꯣ꯫ ꯐꯔꯦ, ꯉꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯒꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯩ ꯂꯥꯛꯀꯅꯤ, ꯑꯗꯨꯗ ꯄꯥꯎ ꯅꯨꯡꯉꯥꯏꯍꯜꯂꯨ꯫ ꯑꯩ ꯆꯠꯆꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯅꯥꯌꯥꯏ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯌꯨꯝꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯁꯨ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯉꯔꯥꯡ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯕꯪꯀꯗꯣ ꯁꯤꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ, ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡ ꯌꯧꯅ ꯂꯥꯛꯂꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯃꯇꯠ ꯊꯥꯗꯠꯇꯨꯅ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯂꯥꯏꯙꯤ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯣ ꯃꯆꯣꯏ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯂꯥꯏꯙꯤꯁꯤꯡ ꯑꯗꯣ ꯆꯩ ꯑꯃꯅ ꯀ꯭ꯋꯥꯁꯤꯟꯗꯨꯅ ꯂꯣꯏꯅꯃꯛ ꯈꯨꯟꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯒꯠꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯈꯜꯂꯤ, ꯑꯩꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯆꯪꯗ꯭ꯔꯕ? ꯄꯪꯀꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯇꯤꯟ ꯄꯣꯠꯁꯦꯝ ꯆꯪꯗꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ꯫ ꯐꯩ, ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯩ ꯀꯩꯅꯣꯝꯗꯤ ꯇꯧꯗꯕ ꯌꯥꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯝꯇ ꯇꯧꯔꯔꯣꯏ꯫ ꯑꯣ ꯐꯔꯦ, ꯈꯪꯒꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯑꯁꯤꯕꯒꯤ ꯁꯝ ꯌꯦꯠꯄ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯥꯡꯇꯣꯟ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯁꯥꯟꯅꯔꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯃꯃꯥꯗ ꯆꯥꯛ ꯊꯣꯡꯉꯣ ꯑꯩꯈꯣꯏ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯉꯁꯤꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯤ ꯍꯟꯗꯛ ꯈꯨꯜ ꯑꯁꯤꯗ ꯃꯥꯏꯕꯤ ꯐꯠꯇꯕꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯏ꯫ ꯃꯗꯣ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯇꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤꯖꯔꯤ꯫ ꯑꯗꯨꯝꯅ ꯄꯤꯖꯔꯕꯒꯤ ꯇꯨꯡꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ꯫
ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30ꯗꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯇꯣꯟꯅ ꯃꯁꯤꯗꯤ ꯈꯔ ꯉꯟꯃꯜꯂꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯨꯟꯖꯤꯜꯂꯨꯕ ꯂꯥꯏꯙꯤ ꯑꯗꯨ ꯐꯣꯠꯆꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯑꯃꯨꯕ ꯂꯪ ꯑꯃ ꯌꯦꯇꯨꯝꯗ ꯂꯦꯡꯗꯨꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯐꯣꯠꯆꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯀꯣꯛ ꯑꯃꯗꯤ ꯃꯈ꯭ꯋꯥꯡ ꯃꯊꯪ ꯐꯣꯠꯆꯟꯕ ꯂꯣꯏꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟꯅ ꯂꯥꯏꯙꯤ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯡ ꯊꯣꯛꯂꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯖꯒꯥ ꯑꯃꯗ ꯊꯅꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯁꯤꯈꯤꯕꯗꯣ ꯃꯗꯨꯒꯤ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯣ ꯃꯍꯥꯛ ꯌꯧꯔꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯩ꯫ ꯃꯤꯁꯤꯡꯅ ꯗꯨꯡ ꯆꯦꯟꯕ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯅ ꯅꯣꯛꯈꯤꯗꯨꯅ ꯆꯦꯟ ꯆꯣꯡꯕ ꯑꯃꯗꯤ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯕꯁꯨ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟ ꯀꯔꯤꯃꯠꯇ ꯊꯋꯥꯏ ꯁꯥꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯣ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯈꯨꯕꯥꯛꯅ ꯅꯥꯟꯊꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯝꯅ ꯊꯤꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨꯅ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯣ ꯊꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯣ ꯌꯣꯄꯥꯛ ꯑꯗꯨꯅ ꯇꯧꯈꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯨ ꯍꯥꯞꯈꯤꯕ ꯆꯐꯨ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯅꯅꯕ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯆꯐꯨ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯁꯛ ꯎꯗ꯭ꯔꯕ ꯂꯪ ꯑꯃꯅ ꯀꯣꯌꯦꯠ ꯌꯦꯠꯁꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯣ ꯍꯥꯡꯇꯣꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅ ꯀꯞꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ "ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛ ꯌꯥꯒꯗꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯑꯉꯥꯡ ꯑꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕꯒꯨꯝ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯨꯔꯩꯅꯕ ꯃꯩꯈꯨ ꯑꯃ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯩꯈꯨ ꯑꯗꯣ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯡꯆꯠ ꯑꯗꯨꯗ ꯀꯤꯔꯤꯕ ꯐꯤ ꯑꯗꯣ ꯇꯞꯅ ꯃꯆꯤ ꯑꯃ ꯂꯧꯊꯣꯛꯂꯛꯂꯒ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯧꯁꯜꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯁꯟꯕꯗꯒꯤꯗꯤ ꯑꯃꯨꯕ ꯃꯩꯈꯨ ꯑꯗꯣ ꯃꯍꯥꯛꯀꯤ ꯐꯤꯖꯤ ꯑꯗꯨꯗ ꯑꯣꯝꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯐꯤꯖꯤ ꯑꯗꯣ ꯀꯤꯁꯟꯈꯤ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯣ ꯐꯨꯝꯖꯤꯜꯂꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯌꯣꯄꯥꯛ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯂꯥꯏꯙꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯆꯪꯉꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯧꯊꯣꯔꯛꯂꯗꯨꯅ ꯃꯍꯥꯛꯅ ꯉꯍꯥꯟꯗꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯤꯖꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯤꯁꯤ ꯑꯗꯣ ꯇꯞꯅ ꯀꯤꯁꯤ ꯊꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ꯫ ꯑꯗꯨꯝꯅ ꯁꯣꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯐꯤꯖꯤꯗ ꯀꯤꯗꯨꯅ ꯌꯥꯎꯔꯛꯈꯤꯕ ꯃꯩꯈꯨ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯨꯝ ꯇꯥꯅ ꯂꯩꯔꯝꯕꯗꯒꯤ ꯑꯁꯨꯝ ꯆꯥꯏꯊꯣꯔꯛꯂꯒ ꯍꯧꯖꯤꯛ ꯂꯩꯔꯥꯡꯇꯣꯟꯅ ꯄꯥꯏꯈꯠꯂꯤꯕ ꯂꯥꯏꯙꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯂꯥꯏꯙꯤ ꯑꯗꯣ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯦꯡꯕ ꯉꯝꯂꯛꯂꯤ꯫ ꯃꯉꯛ ꯃꯅꯥ ꯄꯨꯝꯅꯃꯛ ꯍꯨꯠ ꯂꯩꯕ ꯑꯃꯗꯤ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯑꯃꯠꯇ ꯂꯦꯡꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯅ "ꯅꯪ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯇꯝ ꯑꯃ ꯑꯣꯏꯔꯕꯅꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯤꯇꯝ ꯑꯗꯨꯅ "ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ "ꯆꯠꯂꯨ, ꯃꯐꯝ ꯑꯁꯤꯗꯒꯤ khara thapna leiriba bangka hariba nupa ado mahakki manakta chatlu aduduga aina pamliba thabak ase nahaksu khanglibani mado pangthokluro wafam adu tabada lerangtona hojik semliba laidi adu ta jawriba thawai bire laduna mado kedunungdo oithoktabani hojik magi masada lighting posem changdana nabagidamak
ꯖꯟꯇ꯭ꯔ ꯑꯃ ꯁꯤꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯀꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯣ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯀꯅꯥꯅ ꯆꯠꯂꯒ ꯃꯗꯣ ꯂꯧꯊꯣꯛꯂꯨꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯍꯥꯏꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯥꯗꯣꯛꯀꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯗꯨꯅꯇ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯤ ꯑꯗꯨꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯒꯦ꯫ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯁꯤꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯝ ꯈꯔ ꯂꯧꯔꯨꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝꯗꯣ ꯑꯩꯉꯣꯟꯗ ꯀꯣꯌꯦꯠ ꯌꯦꯠꯁꯜꯂꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟꯅ, ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯝ ꯀꯧꯒꯗꯧꯔꯤꯕꯅꯣ? ꯋꯥꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯆꯪꯂꯕ ꯂꯥꯏꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯇꯥꯎ, ꯃꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯉꯁꯤ ꯑꯍꯤꯡ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯣ ꯅꯍꯥꯛꯅ ꯀꯛꯂꯨꯔꯣ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯎ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯃꯊꯥ ꯈꯔ ꯁꯥꯔꯝꯃꯤ꯫ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯀꯛꯂꯧꯒꯗꯧꯔꯤꯕꯅꯣ ꯈꯟꯕꯁꯤꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯣ ꯇꯧꯗꯕ ꯌꯥꯗꯦ, ꯂꯥꯛ 10ꯒꯤ ꯃꯄꯨ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯈꯟꯈꯤꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯟꯊꯗꯅ ꯃꯈꯨꯠꯇ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯂꯥꯏꯔꯤ ꯑꯗꯨꯗ, ꯅꯍꯥꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ, ꯑꯩ ꯁꯝ ꯑꯗꯨ ꯄꯨꯔꯒ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯁꯤꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯣ ꯃꯍꯥꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯃꯤ ꯁꯤꯒꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯁꯤꯕ ꯃꯤ ꯑꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤꯅ ꯊꯋꯥꯏ ꯃꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯤꯔꯒꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯥꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯕ ꯌꯥꯎꯔꯤ꯫ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯍꯜꯂꯨꯔꯕ ꯍꯅꯨꯕꯤ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯊꯧꯔꯝꯒꯤꯗꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯔꯥꯡꯇꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯟꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯃꯌꯥꯝꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯅꯗꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯑꯃꯥꯏꯕ ꯑꯃꯅꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯇꯧꯔꯤꯕꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯁꯤꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯂꯨꯈꯨꯝꯂꯣꯝꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯀꯞꯂꯤꯕꯁꯤꯡ ꯑꯗꯨꯅ ꯂꯩꯔꯥꯡꯇꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ꯫ ꯂꯩꯔꯥꯡꯇꯣꯟ ꯃꯌꯥꯝꯗ ꯁꯨꯌꯦꯡ ꯌꯦꯡꯗꯦ꯫ ꯁꯤꯗꯨꯅ ꯂꯩꯔꯕ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯗ ꯉꯥꯜꯂꯤꯕ ꯃꯩ ꯑꯗꯣ ꯂꯩꯔꯥꯡꯇꯣꯟꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯃꯨꯠ ꯃꯨꯠꯈ꯭ꯔꯤ꯫ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯔꯥꯡꯇꯣꯟꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯣ ꯆꯔꯞ ꯂꯥꯎꯅ ꯀꯛꯏ꯫ ꯑꯁꯨꯝꯅ ꯀꯛꯂꯕꯒꯤ ꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥꯗ ꯁꯝ ꯑꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯍꯥꯞꯆꯤꯟꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯔꯥꯡꯇꯣꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯄꯔꯞ ꯆꯠꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯥꯡꯇꯣꯟꯅ ꯇꯧꯔꯤꯕꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯄꯔꯞ ꯂꯥꯛꯂꯝꯃꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ, ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯣ? ꯃꯁꯛ ꯃꯃꯤꯡꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯣ ꯂꯩꯔꯥꯡꯇꯣꯟꯅꯁꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯑꯁꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨꯁꯨ ꯃꯥꯒꯤ ꯃꯆꯤꯟꯕꯥꯟ ꯈꯨꯝꯃꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯃꯍꯥꯛꯄꯨ ꯈꯪꯍꯧꯗ꯭ꯔꯤ꯫ ꯃꯤ ꯁꯤꯕꯒꯤ ꯃꯔꯥꯡ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯒꯤ ꯃꯇꯝꯁꯨ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯂꯩꯔꯥꯡꯇꯣꯟꯕꯨ ꯌꯥꯝꯅ ꯆꯤꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯤꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯗꯨꯅ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯊꯥꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯚꯣꯠ ꯂꯦꯞꯂꯤꯕ ꯕꯪꯀꯕꯨ ꯇꯥꯏꯅꯕꯤꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯖꯟꯇ꯭ꯔ ꯁꯤꯕꯤꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯤꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯀꯗꯥꯏꯗ ꯆꯠꯕꯤꯔꯤꯕꯅꯣ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯥꯛꯄꯤꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯣ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯉꯥꯏꯌꯨ ꯍꯥꯏꯔꯝꯕ ꯂꯥꯏꯙꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦ ꯅꯪꯅ ꯍꯥꯏꯕ ꯁꯝꯗꯣ ꯁꯤꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯤꯔꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯝꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯙꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯃ ꯂꯩꯔꯥꯡꯇꯣꯟ ꯅꯪꯅ ꯄꯥꯡꯊꯣꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯁꯨ ꯏꯅꯤꯡ ꯇꯝꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯑꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯏ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯒꯥꯏꯃꯨꯛ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯣ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯟꯁꯤꯟꯕꯗꯨꯗꯗꯤ ꯁꯝꯅ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯁꯥꯡꯗꯣꯡ ꯁꯥꯡꯂꯕ ꯃꯥꯒꯤ ꯃꯁꯝ ꯑꯗꯣ ꯊꯥꯗꯗꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯇꯣꯟ ꯐꯥꯎꯕ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯄꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯅꯍꯥꯛ ꯇꯧꯔꯨꯔꯣꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯆꯠꯂꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯐꯕ ꯊꯕꯛꯀꯤ ꯅꯠꯇꯦ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯣꯡꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯥꯏꯙꯤ ꯄꯤꯛꯂꯕ ꯑꯗꯨꯅ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯊꯥꯗꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯃꯔꯛꯇ ꯄꯥꯏꯈꯤꯕ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯂꯩꯔꯥꯡꯇꯣꯟ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯅꯍꯥꯟꯋꯥꯏꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯑꯁꯤꯒꯨꯝꯅ ꯈꯛ ꯇꯧꯈꯤꯗꯤ ꯏꯆꯝ ꯆꯝꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯍꯟꯗꯛꯁꯨ ꯂꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯒꯤ ꯃꯪ ꯐꯥꯎꯕ ꯀꯣꯠꯂꯨꯔꯕꯅꯤ ꯄꯩꯁꯥ ꯄꯥꯝꯃꯟꯈꯤꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯂꯕ ꯂꯥꯏꯙꯤ ꯑꯗꯣ ꯑꯇꯤꯌꯥ ꯃꯊꯛꯇ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯣ ꯐꯔ ꯍꯥꯏꯗꯨꯅ ꯄꯥꯏꯔꯛꯂꯕꯒꯤ ꯇꯨꯡꯗ ꯕꯪꯀꯅ ꯇꯨꯝꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯃꯛꯇꯗ ꯃꯍꯥꯛ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯃꯗ ꯃꯍꯥꯛ ꯂꯤꯠꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯪꯀꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯕꯪꯀꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯅ ꯕꯪꯀꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯌꯦꯠꯁꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯪꯀ ꯑꯗꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯃꯥꯒꯤ ꯃꯈꯧꯔꯤꯗ ꯌꯦꯠꯁꯜꯂꯤꯕꯗꯣ ꯂꯧꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯝꯅ ꯀꯔꯛ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯕꯪꯀꯗꯣ ꯋꯥꯃꯜꯂꯛꯂꯗꯨꯅ ꯃꯍꯥꯛ ꯐ꯭ꯔꯪ ꯆꯣꯡꯂꯤ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯗꯨꯡꯗꯥꯡ ꯐ꯭ꯔꯪ ꯆꯣꯡꯕ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀ ꯊꯪꯅꯅ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯅ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯍꯤꯁ ꯍꯧꯖꯤꯛꯀꯤꯗꯣ ꯃꯪ ꯑꯣꯏꯔꯦꯀꯣ ꯍꯩ ꯑꯩꯒꯤ ꯉꯛꯁꯝꯕꯁꯤꯗ ꯃꯨꯔꯕ ꯁꯥꯡꯂꯕ ꯁꯝ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯂꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕꯗꯣ ꯇꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯁ ꯑꯃꯨꯛ ꯃꯪ ꯐꯠꯇꯕ ꯃꯪꯕꯗꯣ ꯍꯧꯔꯛꯂꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯤꯜꯂꯝꯕꯒꯤ ꯀꯔꯤꯒꯨꯝꯕ ꯊꯧꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯕꯪꯀꯒꯤ ꯅꯨꯄꯤꯅ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯉꯛꯁꯝꯗ ꯇꯥꯔꯤꯕ ꯃꯃꯤꯁꯤꯅ ꯀꯔꯤꯅꯣ ꯀꯔꯥꯏ ꯉꯛꯁꯝꯗ ꯀꯔꯤ ꯃꯃꯤ ꯇꯥꯒꯦꯅꯦ ꯀꯩꯅꯣ ꯊꯨꯞꯄꯤꯅꯦꯍꯦ ꯃꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯪꯀꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯀꯧꯗꯨꯅ ꯍꯧꯗꯣꯔꯛꯏ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯔꯨꯑꯣꯏꯅ ꯕꯪꯀꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯅ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯪꯗ ꯌꯥꯝꯅ ꯀꯤꯔꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨꯅ ꯑꯩꯒꯤ ꯈꯧꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯤꯟꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯃꯪꯗ ꯌꯦꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯈꯧꯔꯤꯁꯤꯗ ꯃꯃꯤ ꯇꯥꯔꯤꯕꯁꯤ ꯌꯦꯡꯉꯨ ꯁꯥꯏꯗꯠꯄꯒꯤ ꯇꯠꯄꯒꯤ ꯌꯥꯝꯅ ꯊꯨꯞꯄꯤꯅꯦ ꯄꯥꯕꯨꯡ ꯃꯪꯗ ꯁꯤꯔꯕꯗꯤ ꯑꯩ ꯇꯥꯏꯕꯪꯗꯁꯨ ꯑꯁꯦꯡꯕ ꯁꯤꯒꯗꯧꯔꯤꯕꯅꯤ ꯄꯥꯕꯨꯡ ꯑꯩ ꯇꯨꯝꯒꯗꯕ ꯀꯤꯔꯤꯅꯦ ꯄꯥꯕꯨꯡ ꯉꯥꯏꯈꯣ ꯅꯨꯄꯥ ꯃꯆꯥ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯃꯨꯛꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯒꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ ꯏꯄꯥ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯪꯀꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯕꯪꯀꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯦꯡꯕꯤꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ
ꯑꯗꯨꯗꯤ ꯊꯕꯛ ꯑꯗꯣ ꯌꯥꯝꯅ ꯂꯨꯁꯜꯂꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯕꯪꯀ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯕꯪꯀꯅ ꯐꯣꯟ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯧꯔꯒ ꯏꯄꯨ ꯑꯃꯥꯏꯕ ꯑꯩ ꯁꯤꯕ ꯄꯥꯝꯗ꯭ꯔꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯏꯄꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩ ꯁꯤꯕ ꯉꯝꯈꯤꯔꯣꯏ ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯀꯣ ꯅꯪꯒꯤ ꯏꯄꯨ ꯂꯩꯔꯤꯗꯅꯀꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯂꯒꯦꯀꯣ ꯍꯣꯏ ꯐꯒꯅꯤ ꯏꯄꯨ ꯑꯃꯥꯏꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ ꯕꯪꯀꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯇꯨꯝꯊꯕꯗꯤ ꯌꯥꯗ꯭ꯔꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡ ꯉꯥꯟꯕꯗꯕ ꯉꯥꯏꯕꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯕꯪꯀꯒꯤ ꯅꯨꯄꯤꯅ ꯕꯪꯀꯗ ꯀꯔꯤꯅꯣ ꯄꯥꯕꯨꯡꯒꯤ ꯏꯃꯥꯟꯅꯕ ꯏꯇꯥꯎꯅꯁꯨ ꯍꯥꯏ ꯑꯗꯨꯒ ꯇꯥꯃꯣꯅ ꯏꯄꯨ ꯀꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯦꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯄꯨ ꯀꯧꯕꯅꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯗꯣ ꯑꯄꯨ ꯀꯧꯕꯗ ꯑꯩꯈꯣꯏꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯏꯄꯨꯅ ꯁꯨꯝ ꯀꯧꯈꯤꯕꯗꯒꯤꯗꯤ ꯑꯗꯨꯝ ꯍꯩꯅꯕꯤ ꯑꯣꯏꯒꯤꯗꯅ ꯀꯧꯕꯅꯤꯗ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯇꯨꯝꯊꯔꯕꯗꯤ ꯑꯃꯨꯛꯁꯨ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯟꯗꯅ ꯇꯨꯝꯕ ꯀꯤꯗꯅ ꯂꯩꯔꯤꯕꯁꯦ ꯐꯔꯦ ꯑꯩ ꯇꯨꯝꯃꯔꯣꯏ ꯑꯩ ꯁꯨꯝ ꯂꯩꯔꯒꯦ ꯇꯤꯚꯤ ꯀꯥꯗ ꯉꯥꯛꯇ ꯇꯤꯚꯤ ꯌꯦꯡꯉꯨꯒꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯅꯦ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕꯗꯤ ꯅꯁꯥ ꯌꯥꯝꯅ ꯁꯣꯛꯀꯅꯤ ꯏꯍꯦ ꯇꯨꯝꯃꯒ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯇꯨꯝꯗꯕꯅ ꯐꯠꯇ꯭ꯔꯣ ꯅꯪ ꯇꯨꯝꯃꯣ ꯑꯩꯅꯦ ꯇꯤꯚꯤ ꯉꯥꯛꯇ ꯌꯦꯡꯉꯨꯒꯦ ꯑꯁꯨꯝꯅ ꯕꯪꯀꯗꯣ ꯇꯨꯝꯗꯕꯤꯗ ꯇꯤꯚꯤ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯇꯤꯚꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯇꯤꯚꯤ ꯊꯥꯗꯨꯅ ꯇꯤꯚꯤ ꯌꯦꯡꯉꯤ ꯕꯣꯂꯨꯝ ꯄꯨꯝꯅꯃꯛ ꯂꯩꯊꯔꯒ ꯄꯤꯛꯆꯔꯗꯨ ꯈꯛꯇꯅꯤ ꯊꯣꯔꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯌꯨꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯔꯤꯕꯅꯤ나 ꯇꯨꯝꯕ ꯀꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯤꯚꯤꯒꯤ ꯕꯣꯂꯨꯝ ꯑꯗꯣ ꯂꯣꯗ ꯊꯝꯗꯨꯅ ꯂꯩꯊꯔꯒ ꯃꯍꯥꯛ ꯌꯦꯡꯂꯤꯕꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯁꯥꯎꯍꯨꯝ ꯐꯪꯏ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯅꯪꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯔ ꯆꯪꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯇꯤꯚꯤ ꯌꯦꯡꯕ ꯑꯗꯨꯗ ꯌꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯤ ꯂꯥꯏ ꯇꯤꯟ ꯍꯥꯏꯕꯁꯦ ꯊꯑꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯂꯩꯔꯅꯨꯗꯅ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯇꯧꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯁꯦ ꯍꯩꯈ꯭ꯔꯕ ꯖꯥꯠꯅꯤꯀꯣ ꯑꯁꯨꯝꯅ ꯕꯪꯀꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯕꯪꯀꯒꯤ ꯅꯨꯄꯤꯁꯨ ꯇꯥꯔꯤ ꯃꯗꯨ ꯇꯥꯕꯗꯒꯤꯗꯤ ꯕꯪꯀꯒꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯅꯥꯒꯅꯣ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯤꯚꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯕꯪꯀ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯐꯝꯂꯝꯗ꯭ꯔꯤ ꯕꯪꯀ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯑꯗꯨꯗꯨꯒ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯕꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯒ ꯇꯤꯚꯤ ꯌꯦꯡꯂꯝꯕꯗꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯪꯀꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯀꯥꯗ ꯂꯩꯌꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯕ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯪꯀꯒꯤ ꯅꯨꯄꯤꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯅ ꯑꯩ ꯌꯥꯝꯅ ꯀꯤꯔꯤꯅꯦ ꯍꯧꯖꯤꯛꯇ ꯅꯪꯒ ꯅꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯐꯝꯂꯝꯂꯤꯕꯅꯤ ꯑꯩ ꯉꯁꯤ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦ ꯃꯃꯥ ꯅꯪꯕꯣ ꯑꯁ ꯍꯩꯗꯦꯗ ꯄꯥꯕꯨꯡ ꯏꯃꯥꯎ ꯑꯁꯨꯝꯅ ꯕꯪꯀꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯧꯒꯠꯅꯔꯛꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯉꯔꯪ ꯉꯪꯅꯔꯤꯕꯗꯣ ꯃꯈꯣꯏꯁꯨ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯒꯤ ꯃꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯣꯏꯕꯣ ꯄꯥꯕꯨꯡ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯃꯧ ꯅꯨꯄꯤꯁꯦ ꯐꯝꯂꯔꯤ ꯑꯗꯨꯒꯗꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯏ ꯑꯗꯨꯒꯗꯤ ꯑꯩꯅ ꯂꯩꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯤꯕ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯄꯥꯕꯨꯡ ꯅꯪꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯇꯔꯪ ꯃꯂꯪꯗ ꯀꯣꯏꯄꯥꯏ ꯄꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯁꯤꯟꯗꯨꯅ ꯁꯥꯟꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨ ꯅꯍꯥꯛ ꯆꯦꯛꯁꯤꯜꯂꯨ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡꯁꯤꯃ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯁꯤ ꯑꯩ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯀꯧꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯔꯤ
ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯔꯕꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯥꯛꯁꯪ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛꯅ, ꯄꯥꯕꯨꯡ, ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯥꯏꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦꯗꯣ ꯇꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯃꯥꯅ ꯊꯣꯛꯄ ꯒꯦꯝ ꯁꯥꯟꯅꯕꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅ ꯌꯦꯡꯕ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯣꯡ ꯉꯥꯟꯕꯗꯣ ꯉꯥꯏꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯪꯈꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯂꯥꯏꯙꯤ ꯑꯗꯨ ꯎꯕꯗ ꯊꯕꯛ ꯄꯥꯡꯊꯣꯛꯂꯝꯂꯕ꯭ꯔꯥ, ꯕꯪꯀꯗꯨ ꯁꯤꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯙꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯁꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯇꯧꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯔꯛꯄꯗꯒꯤ ꯑꯩ ꯆꯣꯡꯊꯣꯛꯇꯨꯅ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯈ꯭ꯔꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯈꯤꯕꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯅꯪꯍꯧꯗ꯭ꯔꯤ꯫ ꯃꯊꯪ ꯀꯔꯤꯒꯨꯝꯕ ꯇꯨꯝꯂꯛꯂꯕꯗꯤ ꯍꯥꯠꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯌꯥꯝꯅ ꯁꯥꯎꯏ꯫ ꯂꯥꯏꯙꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯕꯁꯨ ꯂꯦꯞꯇꯦ꯫ ꯑꯗꯨꯝꯅ ꯆꯩꯔꯤꯕ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯣ ꯍꯥꯟꯅ ꯇꯧꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯛꯇꯝ ꯑꯃ ꯑꯣꯟꯊꯣꯔꯛꯇꯨꯅ ꯋꯥꯡꯂꯕ ꯂꯥꯏꯃꯨꯛ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯃꯗꯨꯒ ꯂꯩꯔꯥꯡꯇꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪꯅ ꯑꯗꯨꯒꯨꯝꯅ ꯑꯩꯉꯣꯟꯗ ꯆꯩꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯟꯖꯩ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯅꯠꯇꯦ꯫ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯝꯊꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯉꯥꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯀꯧꯗꯨꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯅꯔꯤꯉꯩꯗꯤ ꯌꯥꯅꯔꯤꯉꯩ, ꯀꯔꯤꯒꯨꯝꯕ ꯌꯥꯅꯔꯛꯇꯗꯨꯅ ꯃꯍꯥꯛꯅ ꯋꯥ ꯀꯟꯅ ꯍꯥꯏꯔꯨꯔꯕꯗꯤ ꯃꯈꯣꯏꯕꯨ ꯅꯝꯊꯅꯕ ꯂꯩꯋꯥ ꯍꯩꯇꯕꯅꯤꯅ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯅ ꯏꯜꯂꯨꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯖꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟꯅ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯉꯁꯤꯒꯤꯗꯤ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯣ, ꯑꯩꯁꯨ ꯂꯥꯏ ꯑꯁꯦ ꯂꯣꯏꯁꯤꯜꯂꯒꯦ, ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨꯅ, ꯐꯔꯦ, ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯛꯀꯗꯕꯅꯤ, ꯑꯩ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯙꯤ ꯑꯗꯣ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯇꯨꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟ ꯃꯐꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯄꯨꯝꯅꯃꯛ ꯄꯨꯡꯆꯥꯏ ꯆꯥꯏꯈꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥ ꯌꯥ ꯂꯥꯎꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯒꯤ ꯃꯄꯥꯕꯨꯡꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯪꯀꯒꯤ ꯃꯄꯥꯕꯨꯡꯅ, ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤ ꯏꯇꯥꯎꯗꯣ ꯂꯥꯛꯍꯧꯔꯦ, ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯑꯩ ꯃꯥꯕꯨ ꯂꯧꯕ ꯆꯠꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯩ ꯄꯥꯈꯠꯇꯨꯅ ꯅꯣꯏꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯥꯎꯗꯨꯕꯣ? ꯍꯩ, ꯈꯨꯟꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯑꯉꯥꯡ ꯐꯨꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯪ ꯇꯧꯔꯝꯃꯦꯗꯅ, ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯗꯤ ꯂꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯄꯣꯠꯁꯛꯇꯨꯅꯤꯅꯦ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯊꯔꯛꯂꯤꯕꯗꯣ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯇꯥꯛꯂꯝꯂꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯔꯥ ꯑꯃꯥꯏꯕꯤꯔꯥ ꯑꯃꯅ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯪ ꯇꯧꯔꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯕꯒ ꯑꯩꯈꯣꯏꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯒꯗꯕꯅꯤꯀꯣ꯫ ꯐꯔꯦ, ꯏꯇꯥꯎꯗꯣ ꯂꯥꯛꯄ ꯉꯥꯏꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯃꯥꯏꯕꯗꯣ ꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯂꯩꯔꯥꯡꯇꯣꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯁꯨ ꯕꯪꯀꯗꯣ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯆꯂꯥꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯁꯅꯥꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯃꯦꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯪꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯁꯅꯥꯌꯥꯏ ꯀꯤꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ, ꯑꯩꯅ ꯁꯣꯝꯗ ꯃꯤꯒꯤ ꯃꯪ ꯇꯧꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯔꯤꯕ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯉꯥꯡ ꯁꯛꯂꯤ꯫ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯐꯝꯗ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ? ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯁꯤꯅ ꯏꯔꯨ ꯏꯔꯥꯡ ꯇꯦꯛꯄ ꯃꯈꯩ ꯐꯨꯕꯗ ꯅꯠꯇꯅ ꯅꯣꯔꯣꯛꯇ ꯂꯩꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤꯕꯅꯣ? ꯅꯈꯣꯏꯒꯤ ꯁꯦꯟ ꯑꯗꯨꯕꯨ ꯍꯦꯟꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯌꯥꯏꯅ, ꯑꯗꯨ ꯑꯃꯥꯏꯕꯤ, ꯑꯩ ꯂꯥꯜꯂꯦ, ꯑꯗꯣ ꯊꯕꯛꯇꯣ ꯑꯃꯨꯛꯀꯗꯤ ꯄꯥꯡꯊꯣꯛꯄꯤꯌꯨ ꯀꯩꯗꯧꯔꯕꯒꯦ? ꯁꯣꯝꯗꯁꯨ ꯇꯥꯃꯣ ꯕꯤꯀ꯭ꯔꯝꯅ ꯑꯩꯕꯨ ꯉꯥꯡꯕꯗ ꯌꯥꯗ꯭ꯔꯤꯃꯤ꯫
ꯍꯣꯔꯦꯟ ꯑꯍꯤꯡꯁꯦ ꯑꯩ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯆꯥꯡ ꯌꯦꯡꯂꯒꯤ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯍꯥꯀꯟ ꯆꯪꯂꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯒꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯔ ꯃꯥꯔ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯐꯔꯦ ꯌꯧꯕꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯌꯥꯏ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯏꯁ ꯃꯥꯏꯕꯤ ꯍꯥꯏꯕ ꯖꯥꯠꯁꯤ ꯉꯥꯡꯕ ꯆꯩꯔꯨꯕ ꯌꯥꯕ꯭ꯔꯗꯤ ꯉꯪꯉꯒ ꯄꯥꯏꯁꯤꯜꯂꯛꯏꯅꯦ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯑꯁ ꯑꯩ ꯇꯥꯃꯣ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗꯅ ꯕꯪꯀꯒꯤ ꯃꯌꯨꯝꯗ ꯕꯪꯀꯒꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯌꯨꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯑꯉꯥꯡꯒꯤ ꯊꯋꯥꯏ ꯑꯃ ꯆꯪꯉꯝꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ ꯋꯥꯐꯝ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯇꯤ ꯌꯥꯝꯅ ꯀꯤꯅꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯪꯀꯒꯤ ꯃꯄꯥꯕꯨꯡꯅ ꯏꯇꯥꯎ ꯑꯁꯦꯡꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗꯁꯨ ꯃꯪ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯍꯥꯏꯔꯤꯕ ꯃꯪ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣই ꯀꯩꯗꯧꯒꯅꯤ ꯐꯔꯦ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯕꯨ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯆꯪꯗꯅꯕ ꯑꯃꯗꯤ ꯃꯤꯒꯤ ꯄꯨꯠꯁꯦꯝ ꯃꯤꯠꯌꯦꯡ ꯐꯠꯇꯕ ꯑꯃꯠꯇ ꯆꯪꯗꯅꯕ ꯑꯩꯅ ꯑꯖꯥ ꯄꯨꯖꯥ ꯇꯧꯔꯒꯅꯤ ꯊꯕꯛ ꯑꯗꯨ ꯈꯔ ꯂꯥꯏꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯤꯗꯤ ꯈꯔ ꯁꯥꯊꯤꯔꯦ ꯐꯔꯦ ꯍꯧꯖꯤꯛ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯑꯁꯨꯝꯅ ꯕꯪꯀꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯕꯪꯀꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯎꯆꯥꯟꯒꯤ ꯌꯨꯁꯨꯛ ꯁꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯎꯆꯥꯟꯒꯤ ꯌꯨꯁꯨꯛ ꯁꯥꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯆꯥꯟꯒꯤ ꯌꯨꯁꯨꯛꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯂꯣꯏꯅꯃꯛ ꯌꯨꯡꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯪ ꯑꯃꯨꯕ ꯑꯉꯧꯕ ꯑꯃꯗꯤ ꯑꯉꯥꯡꯕ ꯃꯆꯨ ꯑꯍꯨꯝꯁꯦ ꯌꯦꯠꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯌꯨꯡꯂꯤꯕ ꯎꯌꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥꯗ ꯀꯨꯌꯦꯠ ꯀꯨꯌꯦꯠ ꯌꯦꯠꯁꯤꯟꯗꯨꯅ ꯂꯪ ꯑꯗꯣ ꯏꯀꯣꯏ ꯀꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯁꯜꯂꯤ ꯑꯗꯨꯝꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯦ ꯑꯩꯅ ꯀꯣꯏꯁꯜꯂꯝꯂꯤꯕ ꯂꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯂꯩꯒꯗꯕꯅꯤ ꯃꯄꯥꯟ ꯀꯅꯥꯃꯠꯇ ꯊꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯊꯣꯛꯂꯕꯗꯤ ꯊꯣꯛꯂꯤꯕ ꯃꯤ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯅꯠꯇꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯕꯪꯀ ꯃꯔꯨ ꯑꯣꯏꯅ ꯅꯍꯥꯛ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯆꯈꯥꯏꯔꯤꯕ ꯂꯀꯨꯝ ꯁꯤꯡꯀꯨꯝꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯇꯥꯁꯜꯂꯒ ꯈꯣꯡꯕꯥꯟꯗ ꯍꯨꯟꯊꯒꯅꯨ ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯜꯂꯨꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯖꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯣ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝꯅ ꯁꯅꯥꯌꯥꯏꯗ ꯂꯥꯛ 5 ꯃꯥꯡꯍꯜꯂꯤ ꯑꯣꯏꯔꯣꯏꯗꯕ ꯑꯃꯥꯏꯕꯤ ꯑꯃꯗ ꯁꯦꯟ ꯊꯥꯗꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯤ ꯁꯅꯥꯌꯥꯏꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯀꯤꯁꯨ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯅꯨꯄꯤ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯃꯪ ꯀꯣꯠꯈꯤꯕꯗꯨꯁꯨ ꯃꯍꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯃꯪ ꯀꯣꯠꯄ ꯀꯣꯠꯇꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯄꯩꯁꯥꯗꯣ ꯍꯟꯗꯣꯛꯍꯟꯕ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯩꯁꯥꯗꯣ ꯂꯧꯔꯨꯒꯗꯕꯅꯤ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯆꯅꯨ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯃꯍꯥꯛ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯌꯥꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ 3-4ꯒ ꯂꯣꯏꯅꯅ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯁꯨꯃꯥꯡ ꯋꯥꯏ ꯇꯥꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯌꯥꯏ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯕꯤꯀ꯭ꯔꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯔꯅꯨ ꯇꯣꯛꯑꯣ ꯃꯥ ꯑꯗꯨꯝ ꯊꯦꯡꯅꯖꯔꯒꯦꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯁꯦꯟꯐꯝ ꯑꯗꯨ ꯍꯟꯗꯣꯔꯛꯎꯗꯅ ꯍꯥꯏꯔꯤ ꯑꯗꯨꯅ ꯁꯦꯟꯐꯝ ꯑꯗꯨ ꯍꯟꯗꯣꯛꯄꯤꯔꯛꯂꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯗ ꯂꯩꯔꯥꯡꯇꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯇꯧꯔꯨꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯑꯩꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯇꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯗꯨꯒꯨꯝ ꯄꯩꯁꯥ ꯍꯟꯗꯣꯛꯎ ꯍꯥꯏꯖꯕ ꯁꯥꯔꯤ ꯐꯩ ꯈꯪꯒꯅꯤ ꯅꯈꯣꯏ ꯁꯨꯝꯗꯧꯔꯣ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯩ ꯕꯦꯡꯛꯇ ꯊꯝꯈꯤꯕꯅꯤ ꯅꯈꯣꯏꯅ ꯈꯨꯗꯛꯇ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯁꯣꯏꯗꯅ ꯂꯥꯛꯂꯣ ꯑꯗꯨꯗ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ ꯐꯔꯦ ꯑꯃꯥꯏꯕꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯈꯤꯕ ꯁꯦꯟꯐꯝꯗꯨ ꯁꯣꯏꯔꯕꯗꯤ ꯍꯥꯏꯕꯗꯤ ꯄꯨꯡꯐꯝꯗꯨ ꯁꯣꯏꯔꯕꯗꯤ ꯑꯃꯥꯏꯕꯤ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯑꯩꯈꯣꯏꯁꯦ ꯍꯥꯠꯄ ꯉꯝꯕꯅꯤ ꯀꯟꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯍꯥꯠꯄꯗꯤ ꯉꯝꯃꯤ
ꯆꯠꯆꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯨꯔꯤꯕꯁꯦ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕ ꯑꯃꯗꯤ ꯑꯔꯦꯝꯕ ꯇꯥꯍꯟꯕ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯀꯧꯔꯨꯔꯤꯕ ꯁꯥꯟꯅꯔꯨꯔꯤꯕ ꯂꯥꯏ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯥꯞꯈꯤꯕ ꯂꯥꯏꯔꯤ ꯑꯗꯨꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯍꯟꯐꯝꯗ ꯀꯝꯗꯧꯅ ꯍꯜꯍꯟꯈꯤꯗꯒꯦ ꯈꯟꯕꯗꯨꯗ ꯃꯍꯥꯛ ꯂꯥꯏꯃꯟ ꯀꯥꯡꯂꯕꯅꯤ ꯃꯗꯨ ꯍꯜꯍꯟꯈꯤꯅꯕ ꯂꯩꯋꯥ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯄꯩꯁꯥ ꯑꯗꯨꯗ ꯄꯥꯝꯍꯟꯈꯤꯕꯅ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯥꯡꯇꯣꯟꯅ ꯈꯜꯂꯤ ꯑꯩꯁꯦ ꯂꯥꯏꯔꯕ ꯅꯪꯕꯅ ꯍꯦꯃꯟꯈꯤꯕꯗꯨꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯝꯕꯗꯨꯗꯤ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯁꯤ ꯅꯠꯇꯦ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯏ ꯊꯥꯖꯟꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯂꯨꯄꯥ 50 ꯆꯥꯝꯃ ꯇꯥꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯕꯨ ꯑꯆꯧꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯍꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯕꯤꯀ꯭ꯔꯝ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯣꯏꯁꯤꯟꯕ ꯇꯥꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯥꯡꯇꯣꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯉꯥꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯁꯣꯝꯗ ꯕꯪꯀ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯅꯔꯤ ꯉꯁꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯥꯡꯇꯣꯟ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯂꯥꯏꯔꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯔꯤ ꯑꯗꯨꯗ ꯆꯪꯒꯗꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯧꯔꯛꯂꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯍꯥꯏꯅꯔꯨꯕ ꯇꯧꯗꯨꯅ ꯍꯦꯛ ꯀꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯤ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏ ꯆꯠꯂꯨ ꯉꯁꯤꯗꯤ ꯄꯪꯀꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯨ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯗꯨꯒ ꯁꯅꯥꯌꯥꯏꯕꯨꯁꯨ ꯂꯣꯏꯁꯤꯜꯂꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯍꯟꯈꯤꯕꯅꯤ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯔꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯃꯝꯕ ꯊꯥꯕꯜ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏꯔꯤ ꯑꯗꯣ ꯕꯤꯀ꯭ꯔꯝꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯕꯪꯀꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯅ ꯂꯥꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯥꯏ ꯆꯪꯗꯅꯕ ꯀꯔꯤꯒꯨꯝꯕ ꯖꯟꯇ꯭ꯔ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯗꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯂꯤ ꯑꯗꯨꯝꯅ ꯕꯤꯀ꯭ꯔꯝ ꯍꯦꯛ ꯍꯥꯠꯇꯣꯛꯄ ꯂꯣꯏꯔꯒ ꯁꯅꯥꯌꯥꯏꯒꯤ ꯃꯌꯨꯝꯗꯁꯨ ꯆꯠꯇꯨꯅ ꯁꯅꯥꯌꯥꯏꯕꯨꯁꯨ ꯂꯥꯏꯔꯤ ꯑꯗꯨꯅ ꯃꯈꯧꯔꯤ ꯂꯥꯈꯠꯇꯨꯅ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯂꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯤ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯂꯕꯅꯤ ꯃꯈꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨ ꯂꯩꯔꯥꯡꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯤ ꯅꯪꯁꯨ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯍꯟꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅꯁꯨ ꯂꯥꯏꯔꯩꯕꯥꯛꯇ ꯑꯩꯕꯨ ꯊꯤꯟꯒꯗꯕꯅꯤ ꯍꯥꯏ ꯋꯥꯐꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯑꯩ ꯅꯪꯕꯨ ꯊꯤꯟꯕ ꯉꯝꯂꯔꯣꯏ ꯅꯍꯥꯛꯄꯨ ꯊꯤꯟꯕꯁꯦ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯍꯥꯛꯅ ꯊꯣꯛꯄ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯣ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟꯅ ꯁꯥꯟꯅꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯋꯥꯔꯗꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯤꯠꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯅꯕꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯂꯩꯔꯥꯡꯇꯣꯟꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯝꯂꯤꯕ ꯊꯥꯡ ꯑꯗꯣ ꯂꯧꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯏꯗꯤ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗ ꯊꯤꯜꯂꯤ ꯃꯁꯤꯗꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯍꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯂꯦꯞꯄꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯔꯥꯡꯇꯣꯟꯅ ꯐꯔꯦ ꯅꯪ ꯍꯥꯏꯌꯨ ꯃꯇꯧ ꯀꯔꯝꯕ ꯅꯪ ꯂꯥꯏꯔꯩꯕꯥꯛꯇ ꯊꯤꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯗꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯑꯃ ꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯐꯪꯒꯗꯕ ꯆꯩꯔꯥꯛ ꯑꯗꯣ ꯊꯋꯥꯏ ꯑꯗꯨꯗ ꯊꯪꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩꯉꯣꯟꯗ ꯊꯋꯥꯏ ꯑꯃ ꯄꯤꯔꯣ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯈꯤꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯌꯨ ꯈꯔ ꯊꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯕꯗ ꯃꯍꯥꯛ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯨꯕꯗ ꯂꯩꯔꯥꯡꯇꯣꯟ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯍꯥꯛꯅ ꯉꯁꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯕ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪꯅ ꯄꯥꯝꯖꯕ ꯊꯋꯥꯏ ꯑꯃ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨꯀꯣ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒꯁꯦ ꯂꯩꯈꯥꯏ ꯇꯧꯔꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯆꯠꯈ꯭ꯔꯣ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯂꯩꯍꯧꯔꯒꯦ ꯏꯕꯥꯅꯤ ꯉꯁꯤ ꯂꯣꯏꯁꯤꯟꯅꯔꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯐꯔꯦ ꯑꯃꯥꯏꯕꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯌꯥꯔꯕꯅꯤ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯍꯥꯠꯂꯝꯂꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯋꯥ ꯃꯆꯤꯠ ꯑꯃꯠꯇ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ
ꯂꯥꯏ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯕꯒꯤ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯥꯏꯔꯤ ꯑꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯕꯣꯝ ꯇꯨꯅ ꯍꯥꯏꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯊꯈꯤꯕꯒ ꯂꯩꯔꯥꯡꯇꯣꯟ ꯍꯔꯥꯎꯖꯩ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯂꯣꯏꯁꯜꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯂꯥꯏꯔꯤ ꯑꯗꯣ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯂꯩꯔꯥꯡꯇꯣꯟꯅ ꯀꯔꯤꯅꯣ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯈꯤꯔꯣꯏ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯨꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯁꯝ ꯀꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯑꯩ ꯂꯩꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨꯁꯨ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯝꯂꯦꯟꯗ ꯊꯥꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯑꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯣꯂꯣꯏꯒꯗꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯍꯧꯖꯤꯛꯇꯗ ꯈꯪꯂꯤ ꯃꯍꯥꯛꯅ ꯃꯁꯝ ꯈꯛꯇꯨꯅ ꯄꯨꯔꯛꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯏꯙꯤ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯝ ꯑꯗꯣ ꯃꯩ ꯊꯥꯕꯗ ꯅꯠꯇꯅ ꯂꯥꯏꯙꯤ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯩ ꯊꯥꯗꯣꯛꯂꯕꯗꯤ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯈ꯭ꯔꯒꯅꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯊꯧꯅꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨꯅ ꯆꯨꯁꯤꯟꯗꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯤꯟꯗꯁꯨ मुरुम मुरुम ꯂꯥꯏ ꯂꯣꯏꯁꯟꯕꯒꯤ ꯋꯥꯔꯣꯜ ꯑꯗꯣ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯄꯨꯝꯅꯃꯛ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯌꯨꯝꯂꯣꯝꯗ ꯃꯤꯌꯥꯝ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯇꯣꯟ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯔꯥꯡꯇꯣꯟꯅ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯤꯕꯁꯦ ꯅꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯕꯪꯀꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯌꯥꯏꯕꯨꯁꯨ ꯅꯪꯅ ꯍꯥꯠꯇꯣꯛꯂꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤ ꯀꯨꯏꯔꯦꯅ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯗꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯀꯨꯏꯕ ꯅꯪꯅ ꯉꯔꯥꯡ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯥꯡꯇꯣꯟ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯗꯨꯗꯤ ꯑꯩꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯊꯥꯗꯣꯛꯆꯕꯅꯤ ꯑꯣ ꯑꯍꯤꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯗ ꯅꯪꯅ ꯊꯥꯗꯣꯛꯂꯤꯕꯗꯨ ꯐꯠꯇ ꯍꯥꯎꯊꯤꯅꯤ ꯍꯥꯏꯕ ꯑꯩ ꯃꯌꯥꯝ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯌꯦꯡꯗꯨꯅ ꯂꯩꯕꯤꯔꯤꯕꯅꯣ ꯃꯁꯤ ꯃꯃꯥꯏ ꯊꯨꯒꯥꯏꯒꯗꯕꯅꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯇꯣꯟ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕ ꯅꯦꯠꯄ ꯀꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯃꯩ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯩ ꯊꯥꯒꯠꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯁꯥꯅꯣꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯅ ꯏꯃꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯃꯥꯎ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯟ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯗꯨꯅ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯤꯀꯥꯡꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯤꯁ ꯃꯪ ꯑꯣꯏꯔꯦꯀꯣ ꯏꯕꯦꯝꯃ ꯌꯨꯝꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯃꯃꯥ ꯀꯅꯥꯝꯇ ꯂꯥꯛꯇꯤꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯃꯪ ꯐꯠꯇꯕ ꯃꯪꯂꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯝꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯂꯣꯏꯅꯃꯛ ꯆꯥꯝꯊꯣꯛꯂꯤ ꯑꯗꯨꯒ ꯈꯣꯡꯕꯥꯟꯂꯣꯝꯗ ꯁꯤꯊꯈ꯭ꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯂꯛ ꯄꯦꯜꯂꯤ ꯕꯤꯀ꯭ꯔꯝꯒ ꯁꯅꯥꯌꯥꯏꯒꯗꯨ ꯁꯤꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯦꯟꯖꯔꯤꯕ ꯏꯕꯨꯡꯉꯣ ꯕꯪꯀꯅ ꯁꯣꯏꯗꯅ ꯕꯣꯠ ꯑꯁꯤ ꯀꯥꯔꯒꯗꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯔꯦꯗ ꯍꯥꯏꯗꯨꯅ ꯂꯥꯡꯗꯨꯅ ꯆꯪꯉꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯑꯍꯤꯡꯗ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯤ ꯍꯥꯏꯕꯁꯦ ꯈꯪꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯤ ꯂꯩꯔꯥꯡꯇꯣꯟ ꯃꯍꯥꯛ ꯃꯊꯥ ꯁꯥꯕ ꯈꯔ ꯐꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯂꯥꯏ ꯁꯥꯟꯅꯕꯁꯦ ꯇꯧꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯧꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯤ ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯑꯃꯗꯤ ꯁꯅꯥꯌꯥꯏ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯀꯔꯤꯃꯠꯇ ꯈꯟꯅꯗꯅ ꯑꯗꯨꯃꯛ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯅꯠꯇꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯍꯥꯛꯅ ꯚꯣꯠ ꯀꯥꯒꯅꯤ ꯈꯜꯂꯨꯕ ꯕꯤꯀ꯭ꯔꯝ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ